Private Security Service AMASUNG Traffic Control Gi Service PIRIBA Homeland Group Security Service Ki Personnel Singda ngasi Traffic Police Wing na Imphal Gi Tongan Tonganba Mapham kayada Traffic Field Training Pikhre Training piba aduga mari lainana SP Traffic Ramesh Arambam na hai Lamdam asigi naha singna punsinduna semliba Homeland Security Service na paikhatlakliba venture asi yamna pukning thawgatningai ni naha singna sufam nomfam khangdabadagi aranba lambida chatkibagi mahutta mayam asi punsinduna asigumba security service and traffic management gi oiba service ama miyamda phanghannaba honarakpa asi yamna afaba khongthang amani naha sing asina hotnajaningba matau asi ubada traffic police control wing nasu mateng pangba oina makhoibu traffic control amasung management gi matangda practical field training asi pibani Haujiki matamda private security gi achauba mathau tanarakle achauba hotel shopping mall business establishment amadi residential complex singda private security personnel sing thamnare private security service PIRIBA singna ngasidi hospitality industry dasu security piduna yamna maru oiba service ama piri maram asina makoibu training matik chana pibagi tangai phadaba leibana training program asi pangthokpani hainasu mahangna makhatana phungdokhi main oina yaksang je every year da dum kano tawi akoi gi accident thokpai gi chang misi mina thokpai chang je yaksang manung jam thokal le akoi manipur gi oina di festival je mi manga mari manga tawni na sang na tawbani na aduna akoi gi rashly thoba gari mong chadana thoba koi safety gear haptana thoba gari amada ahum dang namjan ba na mari manga namjan ba car da thore hairaga sumagi capacity de hendoktana namjalaga isai ma'am laura thoraga aduga under the influence of alcohol or drug ta tora chatpa khotpa che suma mayam si join handa ki sida kharam tadi handana ban haina tawgena koi gi atopa lekai gi su mai contact tawjari moi volunteers join thokchara ke habisu yauri aduna akoi police tak na di loina mafam khudimaki yobungam da banina akoi science na koi gi public na volunteer join tholakpa se public adu amdi security service ya sina volunteer join tholakpa se sigi se aina main oina focus tawjara ngasi gi se tawjabani akoi gi Manipur police traffic control team ga su pullaga sumaina awareness haitare sumba training ma'am su mamang su bijagre andak su koina adum matung ta ko su dum support tok jagini aduga angang singchida asida traffic control gi knowledge se yam daka le moina leigadoriba mafam kuding any mafam da koina duty tar ko matam ju traffic control security amagi matau traffic control ji amna main responsibility oiba adi hajik laiba koi gi event sing laiba luhongba any event ju koi private security se si yam deploy tarokpana adada moi da ju traffic control gi thabak se yamna khangba dakala kwa aduna hajik traffic control se da moina tamiba on field da tawriba thabak mayam se hayeng moi gi duty tawk matam da yamna kana ga do oi amadi koina matung tarak pa su sumaina angang sing youth sing mayam se koina puthok chalaga homeland group ki tarap te ju sumaina tawjani